ꯃꯃꯥꯡꯂꯣꯝꯗ ꯍꯥꯏꯒꯠꯂꯒ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯣꯛꯄ ꯇꯧꯅꯕꯅ ꯀꯅꯥꯅ ꯀꯅꯥ ꯑꯃꯁꯨ ꯌꯦꯡꯁꯤꯟꯅꯗꯦ. ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯟꯅ ꯆꯩꯅꯗꯨꯅꯇ ꯂꯩꯔꯕ ꯃꯇꯩ ꯃꯅꯥꯎꯅꯤ. ꯃꯁꯛ ꯃꯇꯧ ꯐꯖꯩ ꯅꯨꯄꯤ ꯑꯗꯣ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒ ꯈꯔ ꯃꯤꯃꯥꯟꯅꯗꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯐꯩ, ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ. ꯅꯝꯗꯅ ꯃꯃꯥ ꯑꯣꯏꯅ ꯍꯣꯡꯕꯤꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ. ꯃꯔꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯂꯝꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯗꯨꯅ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯉꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯩꯔꯤ. ꯅꯨꯄꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯊꯕꯛꯁꯦ ꯈꯔ ꯇꯧꯕ ꯌꯥꯏꯅ. ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯥꯏꯗꯤ ꯑꯃꯒ. ꯑꯩꯗꯤ ꯑꯁꯨꯝ ꯇꯟꯁꯤꯜꯂꯛꯑꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪ ꯁꯤꯕꯣ? ꯑꯩ ꯑꯁꯨꯝ ꯁꯥꯟꯅꯖꯕꯁꯤꯗ ꯀꯩ ꯊꯕꯛ ꯇꯧ ꯍꯥꯏꯔꯤꯅꯣ? ꯊꯕꯛ ꯂꯩꯇꯦ ꯑꯉꯥꯎꯕꯧ. ꯑꯉꯥꯡꯁꯨ ꯈꯤꯠ ꯑꯣꯏꯕꯅꯤ ꯅꯨꯄꯤ ꯑꯗꯣ. ꯃꯀꯣꯛ ꯑꯗꯨꯗ ꯑꯉꯥꯡꯒꯨꯝꯅꯅꯤ ꯇꯧꯔꯤꯕ. ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯔꯔꯣꯏ ꯈꯟꯅ, ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗꯅꯦ, ꯂꯩꯔꯤꯕ ꯀꯣꯜ ꯑꯁꯦ ꯁꯥꯒꯗꯕ. ꯂꯪ ꯀꯩꯀꯥ ꯂꯧꯕꯗꯨꯃꯗꯤ ꯑꯩ ꯂꯧꯕꯤꯔꯝꯂꯒꯦ. ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯑꯩꯅ ꯁꯥꯎꯔꯛꯂꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ. ꯅꯨꯄꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ, ꯃꯤꯅ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯥꯏꯔꯝ ꯒꯝ ꯆꯪꯈ꯭ꯔꯦꯗꯣ. ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ. ꯃꯁꯤ ꯅꯨꯄꯤ ꯑꯁꯦ ꯍꯥꯠꯈ꯭ꯔꯁꯤꯔꯅꯦ. ꯑꯩ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯕꯛ ꯋꯥꯅꯈꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯦ. ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯂꯝꯗꯕꯅꯤ. ꯃꯗꯨꯗꯗꯤ ꯍꯧꯔꯦ ꯅꯨꯄꯥ ꯑꯗꯣ ꯏ ꯍꯥꯏꯒꯠꯈꯤꯕꯅꯤ. ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯆꯤꯡꯊꯗꯨꯅ, ꯇꯨꯝꯕꯒꯤ ꯃꯇꯝꯂꯥ? ꯍꯧꯖꯤꯛ ꯑꯁꯨꯛ ꯋꯥꯅ ꯑꯩꯅ ꯍꯜꯂꯛꯏꯁꯦ. ꯅꯪ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯣ? ꯆꯥꯛ ꯏꯁꯤꯡ ꯑꯃꯠꯇ ꯊꯣꯡꯂꯝꯗꯦ ꯍꯥꯏ ꯋꯥꯅꯤ. ꯅꯪ ꯅꯀꯣꯛ ꯆꯥꯛꯄ꯭ꯔꯣ? ꯃꯤꯒꯤ ꯃꯀꯣꯛꯇ ꯍꯧꯔꯤ ꯁꯝ ꯑꯁꯦ ꯐꯣꯏꯔꯤꯕꯁꯤ ꯀꯩꯅꯣꯕ? ꯊꯥꯗꯣꯛꯑꯣ ꯑꯉꯥꯎꯕ. ꯈꯣꯏꯗꯧꯗꯨ ꯋꯥꯔꯩꯒꯩ ꯁꯤꯠꯂꯤ ꯅꯨꯄꯥ ꯑꯗꯣ. ꯀꯨꯏꯔꯛꯂꯦ ꯃꯥꯅ ꯑꯁꯨꯝꯅ ꯈꯥꯡꯂꯛꯄ. ꯑꯁꯨꯛ ꯋꯥꯅ ꯈꯥꯡꯂꯛꯂꯕꯅꯤ. ꯐꯅ ꯋꯥꯈꯜ ꯑꯗꯨ ꯑꯉꯥꯡꯒꯨꯝꯅ ꯇꯧꯔꯕꯁꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯕꯗꯤ ꯂꯨꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯃꯥ ꯅꯨꯄꯤ ꯑꯗꯨ ꯍꯩꯅꯗꯦ. ꯃꯔꯝ ꯑꯗꯨꯅꯁꯨ ꯃꯥꯅ ꯈꯔ ꯍꯦꯟꯖꯤꯜꯂꯤꯕꯅꯤ. ꯅꯪꯁꯨ ꯆꯔꯥ ꯍꯦꯜꯂꯣ. ꯑꯩꯁꯨ ꯊꯣꯡꯂꯣꯏ, ꯆꯥꯔꯣꯏꯕ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ. ꯑꯩꯁꯦ ꯋꯥꯈꯜ ꯃꯤꯌꯥꯝꯒ ꯈꯔ ꯃꯥꯟꯅꯗꯦ ꯍꯥꯏꯗꯅ ꯅꯪꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ. ꯊꯕꯛ ꯆꯠꯄ ꯁꯥꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ. ꯑꯩꯁꯨ ꯈꯪꯉꯤꯅꯦ. ꯍꯣꯏ, ꯅꯆꯤꯟ ꯀꯥꯏꯒꯦꯔꯥ? ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ. ꯅꯨꯄꯤ ꯑꯗꯣ ꯁꯨꯠ ꯇꯧꯗꯨꯅ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯊꯝꯂꯤꯕ ꯀꯣꯟ ꯑꯗꯨꯗ ꯀꯥꯗꯨꯅ ꯇꯦꯛ ꯇꯦꯛ ꯁꯥꯕ ꯍꯧꯈ꯭ꯔꯦ. ꯃꯕꯨꯛ ꯑꯗꯨꯁꯨ ꯅꯥꯜꯂꯒ, ꯏꯃꯥꯒꯤ ꯃꯆꯥ ꯊꯣꯏ, ꯅꯄꯥ ꯑꯁꯦ ꯅꯨꯡꯁꯤꯗꯕꯩ ꯑꯩꯅ ꯅꯪ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯇꯕ ꯍꯥꯏꯅ ꯀꯣꯜ ꯑꯗꯨꯃꯛ ꯁꯥꯏ. ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯝꯊꯈ꯭ꯔꯕꯅꯤ. ꯑꯍꯤꯡ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯌꯥꯏ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯂꯩꯔꯤ. ꯈꯨꯡꯒꯪꯅꯤꯅ ꯌꯨꯝ ꯑꯃꯒ ꯑꯃꯒꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅꯈ꯭ꯔꯦ. ꯂꯩꯅꯔꯤꯕ ꯍꯤꯡꯈꯣꯜ ꯆꯥꯎꯏ. ꯅꯨꯄꯥ ꯑꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣꯏ ꯃꯁꯥ ꯑꯗꯣ ꯉꯁꯤꯗꯤ ꯑꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯦ. ꯅꯤꯁꯥ ꯆꯥꯗꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯤ ꯐꯅꯌꯥꯝ ꯃꯃꯥꯟꯅꯕꯒ ꯇꯧꯗꯨꯅ ꯊꯛꯈ꯭ꯔꯦ. ꯑꯗꯨꯅꯁꯨ ꯐꯖꯅ ꯉꯥꯎꯔꯤꯕꯅꯤ, ꯄꯥꯛꯅꯁꯨ ꯊꯛꯇꯕꯅ. ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯁꯥꯎꯅ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯇꯕꯃꯛꯇꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ. ꯌꯦꯡꯈꯣꯡ ꯀꯥꯏꯕ ꯌꯦꯟꯗꯤ ꯂꯣꯏꯗꯨꯅ ꯈꯛ ꯊꯝꯗꯕꯅꯤ. ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯂꯩꯔꯝꯃꯣ, ꯈꯪꯒꯅꯤ ꯅꯨꯄꯤ ꯅꯪ. ꯍꯥꯏꯅ ꯐꯅꯌꯥꯝꯅ ꯍꯥꯏꯗꯨꯅ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯂꯒ ꯊꯣꯛꯂꯛꯂꯦ. ꯅꯨꯄꯥ ꯑꯗꯨꯅ, ꯅꯪ ꯂꯩꯕꯅ ꯑꯩꯁꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯑꯩꯅ ꯑꯩꯒꯤ ꯈꯣꯏꯗꯥꯖꯕꯤꯗꯣ ꯅꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯁꯪꯒꯣꯏ ꯑꯗꯨ ꯇꯝꯅ ꯀꯥꯔꯛꯏ. ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯩꯁꯦ ꯊꯕꯛ ꯐꯔꯗ꯭ꯔꯥ? ꯑꯩꯁꯨ ꯄꯩꯁꯥ ꯇꯥꯜꯂꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯇꯥꯕꯤꯗ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯀꯣꯜꯒꯤ ꯎ ꯑꯗꯨꯗ ꯀꯟꯅ ꯍꯦꯛꯇ ꯕꯣꯞ ꯕꯣꯞ ꯌꯩꯁꯜꯂꯤ. ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ, ꯈꯪꯕ꯭ꯔꯥ ꯅꯪ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯣꯔꯣꯛꯇ ꯂꯩꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ. ꯅꯪꯗ ꯁꯤꯈ꯭ꯔꯣ. ꯀꯔꯤꯒꯤ ꯑꯁꯨ ꯋꯥꯈꯜ ꯈꯟꯊꯗꯕ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨ ꯃꯕꯨꯛ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯟ, ꯃꯁꯥꯕꯨꯗꯤ ꯐꯥꯕ ꯉꯝꯗ. ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗ. ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏ. ꯏ ꯑꯗꯨꯁꯨ ꯑꯣꯔꯣꯔꯣ ꯆꯦꯟꯊꯔꯛꯏ. ꯇꯞꯅ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯁꯣꯟꯈꯤ. ꯐꯤꯁꯥꯈꯣ. ꯀꯔꯝꯅ, ꯀꯗꯥꯏꯗ ꯄꯨꯗꯨꯅ ꯐꯨꯝꯈ꯭ꯔꯕ ꯍꯥꯏꯕꯗꯨꯃꯗꯤ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯠꯅ ꯊꯨꯞꯅ ꯇꯧꯈ꯭ꯔꯦ. ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯊꯦꯜꯂꯤꯗ ꯃꯤꯑꯣꯏꯕ. ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯈꯟꯕꯗ ꯃꯤ ꯑꯃ ꯐꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯂꯕꯀꯣ.
ꯀꯅꯥ ꯑꯃꯅꯁꯨ ꯊꯤꯈꯤꯗꯦ, ꯀꯔꯤ ꯊꯣꯛꯈꯤꯁꯨ ꯈꯟꯈꯤꯗꯦ, ꯑꯩ ꯈꯛꯇ ꯅꯨꯡꯉꯥꯏꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯕꯅꯤ ꯄꯨꯝꯅꯃꯛ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯒꯤ ꯊꯪꯅꯕ ꯊꯥ ꯑꯗꯨꯅꯤ꯫ ꯈꯨꯜꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯠꯂꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯇꯦꯡ ꯅꯤꯐꯝꯅꯤ ꯌꯨꯝ ꯑꯗꯣ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯄꯤꯕ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕ ꯀꯌꯥꯗ ꯄꯨꯛꯀꯤ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯅꯕ, ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯊꯣꯛꯅꯕ ꯃꯐꯝ ꯍꯥꯏꯕ ꯑꯗꯣ ꯌꯨꯝ ꯑꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯇ ꯅꯠꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕ ꯏꯃꯨꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯗꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯨꯌꯨꯝ ꯈꯨꯗꯤꯡꯃꯛ ꯀꯣꯛꯊꯣꯡ ꯌꯥꯟꯅ ꯄꯨꯔꯤꯕꯤ, ꯆꯍꯤ 18-24 ꯁꯨꯕꯇ ꯉꯥꯏꯔꯤꯕꯤ, ꯁꯛꯇ ꯆꯨꯗ ꯀꯅꯥ ꯑꯃꯅꯁꯨ ꯄꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯤ ꯏꯉꯦꯂꯩꯅꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯤ ꯁꯥꯅꯕ ꯀꯣꯜ 9 ꯂꯩ꯫ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ, ꯄꯤꯛꯇꯛ ꯇꯧꯕ ꯐꯤꯁꯥꯈꯣꯜ ꯉꯥꯛꯇꯅꯤ꯫ ꯂꯪꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛꯅꯕ ꯇꯔꯦꯡꯁꯨ 15 ꯔꯣꯝ ꯂꯩ꯫ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯃꯅꯤꯡꯂꯣꯝꯗ ꯁꯪꯒꯣꯜꯗ ꯁꯟ 3 ꯑꯗꯨꯒ ꯉꯥꯅꯨ ꯌꯦꯟ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯔꯤ꯫ ꯍꯤꯡꯈꯣꯜꯒꯥꯇꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯌꯥ, ꯍꯩꯔꯥ ꯅꯤꯡꯊꯤꯅ ꯍꯧꯏ꯫ ꯃꯁꯤꯅꯁꯨ ꯊꯕꯛ ꯄꯤꯕꯗ ꯑꯋꯥꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤꯗꯣ꯫ ꯏꯉꯦꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ, ꯃꯈꯣꯏ 2 ꯈꯛꯇ ꯌꯥꯎꯕꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯕꯛ ꯐꯕꯤ ꯂꯩꯁꯥ ꯀꯌꯥ, ꯃꯈꯣꯏ 2-3 ꯍꯧꯅꯗꯨꯅ ꯂꯥꯛꯄ ꯍꯧꯔꯦ꯫ ꯏꯉꯦꯂꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯂꯒ ꯏꯉꯦꯂꯩꯕꯨ ꯀꯧꯏ꯫ "ꯆꯦ ꯏꯉꯦꯂꯩ!" ꯏꯉꯦꯂꯩ ꯄ꯭ꯔꯞ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯍꯩꯃꯥ, ꯅꯣꯏꯗꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯂꯕꯣꯏ? ꯏꯆꯦ ꯆꯔꯥ ꯑꯝꯇ ꯋꯥꯜꯂꯨꯈꯤꯒꯦ꯫ ꯅꯈꯣꯏꯅꯦ ꯊꯕꯛ ꯍꯧꯒꯦ ꯍꯥꯏꯔꯁꯨ ꯍꯧꯔꯝꯃꯣ." "ꯅꯠꯇꯦ, ꯅꯣꯏꯕꯨ ꯆꯔꯥꯒ ꯋꯥꯜꯂꯛꯑꯕꯣ? ꯏꯆꯦꯒ ꯋꯥꯟꯁꯤꯔꯕ?" "ꯌꯥꯔꯅꯤꯌꯦ ꯏꯆꯦ, ꯋꯥꯜꯂꯛꯑꯦ" ꯍꯥꯏꯔꯒ ꯀꯣꯜ ꯊꯝꯂꯤꯕ ꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯁꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯏꯉꯦꯂꯩꯁꯨ ꯑꯌꯨꯛ ꯑꯗꯨꯒꯤ ꯆꯔꯥ ꯋꯥꯜꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯊꯕꯛ ꯌꯥꯎꯕ ꯊꯣꯛꯂꯛꯂꯔꯦ꯫ ꯅꯨꯄꯤ ꯑꯃꯅ, "ꯏꯆꯦ ꯂꯩꯔꯝꯕꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯂꯝꯕꯅꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕꯒ ꯊꯣꯛꯂꯔꯣꯏꯕꯣ." ꯏꯉꯦꯂꯩ ꯅꯣꯛꯇꯨꯅ, "ꯏꯁ, ꯑꯩ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯝꯗ꯭ꯔꯁꯨ ꯅꯣꯏꯗꯤ ꯑꯗꯨꯝ ꯈꯣꯡꯗꯥꯔꯝꯗꯣꯏ ꯂꯩꯔꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯅꯦ ꯆꯦꯛꯃꯨ ꯄꯥꯅ ꯍꯤꯡꯕ ꯉꯝꯖꯔꯤꯁꯦ ꯏꯆꯦ ꯅꯪꯒꯤ ꯅꯄꯥꯅꯅꯤ." ꯏꯉꯦꯂꯩ ꯄꯦꯟꯖꯩ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ꯫ ꯃꯃꯥꯅꯦ ꯃꯄꯥꯅꯦ ꯃꯅꯥꯎꯅꯨꯄꯤꯅꯦ, ꯃꯈꯣꯏ 4ꯇ ꯂꯩꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯋꯥ ꯍꯧꯗꯣꯔꯛꯏ, "ꯏꯆꯦ, ꯈꯨꯟꯈꯥꯒꯤ ꯇꯥ ꯄꯨꯔꯦꯝꯕꯗꯣ ꯏꯆꯦꯗ ꯉꯥꯎꯖꯕ ꯃꯥꯜꯂꯤꯅꯦ." ꯏꯉꯦꯂꯩ ꯈꯟꯖꯥꯟꯅꯗꯨꯅ, "ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯈꯣই ꯈꯨꯜꯁꯤꯗ ꯍꯥꯏꯒꯠꯂꯛꯂꯅꯤ." "ꯏꯆꯦ, ꯏꯆꯦꯁꯨ ꯅꯨꯄꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦꯗꯣ, ꯇꯥ ꯄꯨꯔꯦꯝꯕꯒ ꯃꯔꯤ ꯊꯝꯂꯣꯗꯅ." "ꯄꯥꯝꯖꯗꯦ ꯄꯥꯝꯖꯗꯦ, ꯈꯨꯟꯈꯥꯒꯤ ꯄꯥꯈꯪ ꯂꯝꯍꯦꯟꯕꯒ." "ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯊꯕꯛꯁꯨ ꯐꯔꯤꯗꯨꯗꯤ, ꯐꯔꯕꯁꯨ ꯄꯥꯝꯖꯗꯦ." ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ, "ꯏꯆꯦ, ꯐꯤꯁꯥꯀꯣꯜ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕꯗꯣ ꯈꯨꯟꯊꯛꯇꯒꯤ ꯁꯟꯒꯥꯔꯤ ꯑꯃ ꯍꯣꯟꯊꯔꯛꯂꯤꯌꯦ." ꯏꯉꯦꯂꯩ ꯐꯤꯁꯥꯀꯣꯜ ꯑꯃꯈꯛꯇ ꯄꯥꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯦꯛ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯨꯕ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛ ꯁꯪꯗꯗꯨꯅ ꯇꯣꯛꯄꯅꯤ꯫ ꯈꯨꯟꯊꯛꯇꯒꯤ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤ ꯃꯆꯥ 2 ꯑꯗꯨꯒ ꯊꯣꯡꯒꯥꯟ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯎꯔꯔꯦ, ꯁꯟꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕꯗꯣ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯅꯠꯂꯝꯗ꯭ꯔꯦ, ꯄꯨꯔꯦꯝꯕꯅꯤ꯫ ꯄꯨꯔꯦꯝꯕꯁꯨ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯏꯉꯦꯂꯩꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯈ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯄꯨꯔꯦꯝꯕꯅ, "ꯏꯉꯦꯂꯩ, ꯏꯆꯟꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯏꯆꯟꯒꯤ ꯀꯣꯜ ꯑꯃꯠꯇꯗꯤ ꯂꯩꯒꯦ ꯈꯟꯗꯨꯅ ꯇꯨꯡꯁꯤꯜꯂꯛꯄ ꯁꯦꯟꯐꯝꯅ ꯂꯩꯖꯕꯅꯤ." ꯏꯉꯦꯂꯩꯅ, "ꯇꯥ ꯄꯨꯔꯦꯝꯕ, ꯑꯩ ꯃꯤꯒꯤ ꯃꯔꯜ ꯄꯥꯝꯗꯤꯌꯦ, ꯏꯁꯥꯒꯤ ꯏꯔꯜ ꯄꯥꯝꯃꯤ." "ꯑꯁꯨꯛ ꯅꯨꯡꯁꯤꯗꯅ ꯄꯤꯔꯒ ꯂꯧꯗꯕ ꯇꯧꯍꯩꯗꯦꯍꯦ, ꯂꯧꯁꯤꯜꯂꯣ." ꯅꯨꯄꯤ ꯃꯆꯥ ꯑꯃꯅ, "ꯏꯆꯦ, ꯂꯧꯁꯤꯜꯂꯣꯕ." ꯏꯉꯦꯂꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡ ꯂꯧꯁꯤꯜꯂꯒꯦ ꯂꯦꯞꯂꯔꯦ꯫ "ꯇꯥ ꯄꯨꯔꯦꯝꯕ, ꯃꯅꯨꯡ ꯐꯥꯎꯕꯇ ꯄꯨꯁꯤꯟꯕꯤꯔꯝꯃꯣ." ꯄꯨꯔꯦꯝꯕ ꯅꯣꯛꯆꯩ꯫ ꯐꯤꯁꯥꯀꯣꯜ ꯑꯗꯨ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯊꯝꯈ꯭ꯔꯦ ꯃꯐꯝ ꯆꯥꯅ꯫ "ꯁꯤ ꯑꯣꯏꯔꯗꯤ ꯏꯆꯟꯒꯤ ꯁꯪꯒꯣꯏꯁꯦ ꯂꯣꯏꯅ ꯍꯦꯛ ꯊꯜꯂꯦꯗꯅ." ꯏꯉꯦꯂꯩ ꯇꯟꯕꯣꯏ ꯀꯩꯕꯣꯏ, "ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯒꯦ, ꯂꯦꯡꯕꯤꯔꯣ ꯇꯥ ꯄꯨꯔꯦꯝꯕꯁꯨ꯫ ꯇꯥ ꯄꯨꯔꯦꯝꯕꯁꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯁꯟ ꯁꯦꯟꯕ ꯆꯠꯀꯗꯕ ꯑꯣꯏꯕꯤꯔꯝꯒꯅꯤ." ꯂꯩꯊꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯄꯨꯔꯦꯝꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ, "ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯕ ꯑꯁꯤꯕꯨ ꯇꯥ ꯄꯨꯔꯦꯝꯕ ꯑꯁꯦ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯗ. ꯑꯩꯗꯤꯅꯦ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯍꯣꯡꯂꯛꯂꯒ ꯈꯨꯟꯊꯛꯀꯤ ꯂꯩꯔꯤꯕ ꯄꯥꯈꯪ ꯏꯌꯥꯏ ꯈꯣꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯖꯩꯗ."
ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯍꯦꯛꯇ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯍꯝꯕꯔ ꯁꯥꯏꯀꯜ ꯑꯗꯨ ꯃꯊꯧꯗꯨꯅ ꯆꯠꯈꯤꯕ ꯏꯉꯦꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯤ ꯇꯈꯦꯜꯂꯩꯁꯨ ꯑꯃꯨꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯇꯈꯦꯜꯂꯩꯁꯨ ꯃꯕꯨꯛ ꯆꯝꯃꯤ, ꯃꯤꯅ ꯅꯨꯡꯁꯤ꯫ ꯃꯥꯅ ꯆꯠꯂꯤꯕ ꯑꯗꯨ ꯑꯔꯦꯝꯕꯗ ꯊꯕꯛ ꯂꯩꯇꯕꯤꯒꯨꯝ ꯀꯣꯏꯆꯠ ꯆꯠꯄꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁꯟ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯑꯗꯨꯗꯒꯤ ꯂꯧꯔꯕ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨ ꯌꯣꯟꯕꯅꯤ꯫ ꯈꯨꯟꯊꯛꯇ ꯌꯣꯟꯂꯝꯂꯒ ꯈꯨꯟꯈꯥꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯄꯅꯤ꯫ ꯇꯈꯦꯜꯂꯩ ꯏꯌꯥꯏꯈꯣꯝꯕ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯁꯠꯂꯒ ꯃꯅꯨꯡꯗ ꯁꯥꯏꯀꯜ ꯑꯗꯨ ꯏꯟꯁꯤꯟ ꯆꯪꯂꯛꯏ꯫ ꯇꯥꯏ ꯌꯥꯏ, ꯁꯪꯒꯣꯝ ꯂꯥꯛꯑꯦ꯫ ꯏꯌꯥꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯁꯪꯒꯣꯝ ꯂꯥꯛꯑꯦ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯑꯈꯨꯠꯇ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏ ꯑꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯌꯥꯏꯅ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤꯍꯦ ꯏꯆꯟꯍꯣꯏꯒꯤ ꯁꯪꯒꯣꯝꯁꯦ, ꯅꯪ ꯅꯪꯒ ꯂꯥꯎꯗꯅ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯌꯥꯟꯗꯤꯌꯦ ꯇꯥꯏ ꯌꯥꯏ, ꯏꯁꯤꯡ ꯌꯥꯜꯂꯗꯤꯅꯦ ꯃꯍꯥꯎ ꯂꯣꯏꯅ ꯆꯝꯃꯦꯅ꯫ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯏꯆꯟꯒꯤ ꯁꯪꯒꯣꯝꯅ ꯃꯍꯥꯎ ꯂꯩꯔꯤꯁꯤꯗꯤ꯫ ꯇꯈꯦꯜꯂꯩꯁꯨ ꯀꯨꯏꯅ ꯂꯩꯇꯦ, ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯍꯜꯂꯛꯄꯗꯗꯤ ꯄꯨꯡꯗꯤ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯃꯨꯛ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥꯗꯤ ꯃꯈꯣꯡ ꯑꯗꯨ ꯆꯠꯄ ꯀꯌꯥ ꯉꯝꯗꯦ, ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗ꯭ꯔꯕꯅꯤ꯫ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯆꯧꯕ ꯑꯗꯨꯃ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯖꯔꯤꯕꯅꯤ꯫ ꯇꯈꯦꯜꯂꯩ ꯋꯥꯈꯩ ꯁꯪꯒꯣꯝ ꯌꯣꯟꯕ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛꯀꯤ ꯆꯐꯨ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯀꯣꯜ ꯑꯗꯨꯁꯨ ꯁꯪꯒꯣꯏ ꯑꯗꯨꯗ ꯈꯤꯟꯈꯤꯕꯗꯗꯤ ꯄꯨꯔꯥ ꯊꯟꯈ꯭ꯔꯦ꯫ ꯃꯤꯠꯈꯛ ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯆꯦ ꯏꯉꯦꯂꯩ, ꯁꯤꯗꯤ ꯌꯦꯡꯕꯗ ꯃꯄꯨꯡ ꯐꯥꯔꯦꯉꯣ, ꯀꯣꯜ ꯑꯁꯦ ꯁꯥꯟꯅꯅꯕ ꯃꯤ ꯑꯃꯃꯨꯛ ꯂꯧꯒꯦ ꯍꯥꯏꯔꯅꯤꯅꯦ꯫ ꯂꯧꯔꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯃꯗꯤ ꯑꯩ ꯁꯥꯔꯒꯦ, ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯁꯥꯔꯝꯕ ꯑꯁꯤꯅ ꯑꯇꯣꯞꯄ ꯑꯃꯗ ꯁꯥꯍꯜꯂꯒꯦ꯫ ꯂꯥꯛꯑꯦ ꯇꯨ ꯌꯥꯍꯧ ꯊꯦꯡ ꯃꯌꯥꯝ ꯑꯁꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯌꯥ ꯈꯤꯒꯠꯂꯒ ꯆꯪꯂꯛꯑꯦ꯫ ꯆꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯅ ꯇꯧꯁꯤꯟꯅꯔꯒ ꯏꯉꯦꯂꯩꯅ ꯊꯦꯡꯅꯤ ꯅꯣꯏꯀꯣ, ꯊꯦꯡꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯇꯈꯦꯜꯂꯩꯅ ꯆꯥꯛ ꯂꯤꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯋꯥꯇꯣꯜ ꯌꯧꯔꯕꯅ ꯃꯌꯥꯝ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯆꯠꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯆꯦ, ꯏꯃꯥ ꯄꯨꯊꯣꯛꯄꯤꯔꯛꯑꯣ, ꯄꯥꯕꯗꯣ ꯀꯧꯔꯝꯂꯕꯅꯦ, ꯃꯈꯨꯠ ꯃꯈꯣꯡ ꯍꯥꯝꯍꯧꯔꯤꯕꯅꯤ꯫ ꯏꯉꯦꯂꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯕꯨ ꯀꯥꯗꯒꯤ ꯇꯞꯅ ꯁꯧꯔꯒ ꯄꯨꯊꯣꯔꯛꯇꯨꯅ ꯏꯃꯥ ꯁꯤꯗ ꯐꯝꯃꯨꯁꯦ, ꯄꯥꯕꯁꯨ ꯆꯪꯂꯛꯂꯅꯤ ꯍꯥꯏꯕꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯆꯪꯂꯛꯇꯨꯅ ꯈꯨꯗꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯩꯊꯣꯛꯂꯦ ꯍꯥꯏꯔꯒ ꯐꯝꯊꯔꯛꯏ꯫ ꯀꯗꯥꯏ ꯆꯥꯛꯇꯣ ꯁꯤꯗ ꯆꯤꯡꯁꯤꯜꯂꯛꯑꯣꯁꯦ, ꯄꯨꯡꯁꯦ ꯍꯦꯛꯇ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯅꯦꯀꯣ꯫ ꯃꯄꯥꯒꯤ ꯆꯥꯛꯇꯣ ꯅꯤꯡꯊꯤꯅ ꯊꯝꯂꯒ ꯃꯈꯣꯏꯁꯨ ꯆꯥꯕ ꯍꯧꯅꯔꯦ꯫ ꯃꯄꯥ ꯊꯣꯏꯕꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯑꯁꯦ ꯄꯥꯕꯨꯡ ꯏꯊꯟꯇꯅ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯋꯥꯏꯅꯦꯍꯦ ꯍꯅꯨꯊꯪ ꯑꯁꯤꯗ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯥꯕꯨꯡꯉꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯤ 2ꯃꯨꯛꯇꯤ ꯄꯥꯝꯃꯤꯗ꯫ ꯇꯈꯦꯜꯂꯩ ꯏꯉꯦꯂꯩ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯏ꯫ ꯏꯉꯦꯂꯩꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯌꯦ, ꯈꯨꯟꯈꯥꯒꯤ ꯄꯥꯈꯪ ꯑꯃ ꯄꯨꯔꯦꯝꯕꯅ ꯑꯃ ꯂꯩꯕꯅꯦ, ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤꯌꯦ꯫ ꯇꯈꯦꯜꯂꯩꯁꯨ ꯄꯥꯕꯨꯡ ꯑꯃꯁꯨ ꯂꯩꯔꯦ, ꯈꯨꯟꯊꯛꯀꯤ ꯏꯕꯨꯡ ꯏꯌꯥꯏꯈꯣꯝꯕꯗꯣ꯫ ꯏꯌꯥꯏꯈꯣꯝꯕ ꯄꯜꯂꯛꯄꯗ ꯏꯉꯦꯂꯩ ꯈꯖꯤꯛ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤ꯫ ꯊꯣꯏꯕꯅ ꯅꯣꯏꯅꯕꯨ ꯌꯥꯔꯦ ꯍꯥꯏꯔꯕꯗꯤ ꯐꯔꯦ, ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯋꯥ ꯍꯧꯗꯣꯛꯂꯣ, ꯌꯥꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯣ, ꯌꯥꯔꯛꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯃꯥ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯤꯅꯅꯦ ꯈꯣꯡꯁꯦ ꯆꯠꯄ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯕꯒ ꯉꯝꯗ꯭ꯔꯦꯗ꯫ ꯏꯃꯥ ꯄꯣꯊꯥꯈꯣ, ꯑꯃꯥꯏꯕꯅꯁꯨ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯗ ꯆꯪꯂꯨꯕꯩ ꯇꯧꯕꯅꯤ ꯍꯥꯏꯔꯤꯗꯨꯗꯤ, ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯍꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯉꯦꯂꯩ ꯑꯗꯣ ꯇꯈꯦꯜꯂꯩꯒ ꯂꯣꯏꯅꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯈꯨꯟꯈꯥꯗ ꯍꯥꯟꯅ ꯂꯥꯛꯂꯦꯗꯣ꯫ ꯈꯨꯟꯈꯥꯒꯤ ꯄꯥꯈꯪ ꯊꯕꯛ ꯈꯟꯕ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯇꯧꯔꯝꯂꯦ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯂꯧꯔꯛꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯉꯦꯂꯩ ꯀꯨꯝꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯞꯇꯛꯅ ꯂꯩꯕꯅ ꯇꯥꯅꯕ ꯂꯥꯎꯔꯛꯄꯅꯤ꯫ ꯇꯥ ꯄꯨꯔꯦꯝꯕ, ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯄꯨꯔꯦꯝꯕꯁꯨ ꯇꯥꯔꯕ ꯃꯥꯜꯂꯦ, ꯁꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯂꯦꯞꯂꯝꯂꯤꯕ ꯅꯨꯖꯥ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯕꯣꯏ ꯂꯥꯛꯏ꯫ ꯃꯤꯒꯤ ꯆꯨꯝꯅ ꯍꯧꯖꯔꯤꯕ ꯂꯧꯒꯥꯗꯣ ꯂꯣꯏꯅ ꯇꯦꯛꯂꯤ ꯃꯥꯅ ꯂꯥꯛꯄꯗ꯫ ꯏꯉꯦꯂꯩꯅ ꯇꯥ ꯄꯨꯔꯦꯝꯕ,
ꯃꯄꯨꯅ ꯃꯔꯥꯏꯅ ꯆꯩꯖꯅꯤ ꯃꯤꯒꯤ ꯂꯧꯔꯤꯗꯣ ꯆꯪꯂꯒ ꯉꯥ ꯐꯥꯕꯒꯤ ꯐꯖꯅ ꯐꯥꯔꯗꯤ ꯐꯩꯗꯅ ꯂꯣꯏꯅ ꯇꯠꯂꯦꯕ ꯂꯣꯏ ꯇꯦꯛꯑꯦꯕ ꯄꯨꯔꯦꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯒꯥꯇꯣ ꯇꯥꯗ ꯀꯩ ꯂꯩꯔꯒꯦ ꯉꯦꯂꯦ ꯅꯪꯅ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ ꯑꯩꯗꯤ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯍꯔꯥꯎꯅꯤ ꯍꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯈꯔ ꯁꯦꯟꯅꯕ ꯉꯝꯗꯣꯏꯔꯥꯌꯦ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯇꯣꯞꯄ ꯑꯃ ꯂꯧꯗꯣꯏꯕ ꯑꯩꯅ ꯉꯝꯂꯣꯏꯒ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯁꯦ ꯍꯌꯦꯡꯗꯩꯔꯣ ꯍꯧꯖꯤꯛꯇꯩꯔꯣ ꯑꯩꯗꯤ ꯍꯦꯛꯇ ꯂꯥꯛꯑꯗꯝꯅꯤ ꯍꯣ ꯍꯌꯦꯡꯗꯩ ꯂꯥꯛꯑꯣ ꯑꯣꯈꯥꯏꯒꯦ ꯈꯪꯅꯤꯕ ꯆꯠꯂꯦ ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯈꯨꯟꯊꯛꯇ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯔꯦꯝꯕ ꯍꯔꯥꯎꯕꯅ ꯂꯩꯍꯧꯔꯕꯅꯤ ꯃꯥ ꯆꯠꯄ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯑꯗꯨꯁꯨ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯨꯟꯊꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯏꯪꯉꯦꯂꯩꯅ ꯅꯥꯎ ꯅꯪ ꯆꯪꯉꯣ ꯑꯗꯨꯒ ꯍꯥꯏꯔꯝꯃꯣ ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯕꯁꯦ ꯀꯌꯥ ꯀꯧꯅꯗꯕꯅꯤꯅ ꯍꯣꯏ ꯆꯦ ꯍꯥꯏꯔꯝꯗꯨꯅ ꯇꯈꯦꯜꯂꯩ ꯃꯅꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯇꯥꯏ ꯌꯥꯏ ꯏꯌꯥꯏ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯕꯅꯤ ꯀꯩꯗꯧꯔꯦ ꯇꯈꯦꯜꯂꯩ ꯄꯥꯕꯨꯡꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯆꯧꯕ ꯑꯗꯨꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯗꯨꯗ ꯇꯥꯏ ꯌꯥꯏꯁꯨ ꯌꯥꯎꯅꯤꯡꯕ꯭ꯔꯅ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤꯅ ꯀꯩꯅꯣ ꯌꯥꯊꯣꯛꯁꯤꯉꯥꯏꯗꯅ ꯇꯥꯏ ꯌꯥꯏ ꯑꯗꯨꯗꯤ ꯍꯌꯦꯡꯗꯩ ꯂꯥꯛꯑꯣꯀꯣ ꯍꯥꯏꯔꯝꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯊꯕꯛꯅ ꯋꯥꯏ ꯆꯤꯟꯕ ꯃꯤꯁꯛ ꯉꯥꯛꯇꯅꯤ ꯏꯪꯉꯦꯂꯩ ꯐꯤꯁꯥꯈꯣꯜꯔꯣꯝꯗ ꯆꯪꯗꯨꯅ ꯃꯇꯥꯁꯤꯡꯒ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯇꯈꯦꯜꯂꯩ ꯃꯍꯥꯛꯅ ꯁꯟꯒꯤ ꯁꯖꯤꯛ ꯊꯥꯒꯗꯧꯔꯤꯕꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯗꯧꯔꯤꯕꯅꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯗꯧꯔꯤꯕꯅꯤ ꯌꯥꯝꯈ꯭ꯔꯦ ꯇꯈꯦꯜꯂꯩ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯁꯨ ꯏꯪꯉꯦꯂꯩꯅ ꯀꯣꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯄꯨꯔꯦꯝꯕꯅ ꯄꯨꯔꯛꯏꯁꯤꯅ ꯀꯩꯅꯣ ꯁꯤꯅ ꯀꯣꯜ ꯁꯥꯔꯝꯕ ꯃꯤꯁꯤꯕꯨ ꯀ꯭ꯋꯥꯒ ꯌꯥꯝ ꯆꯥꯕ ꯖꯥꯠꯂꯣ ꯀ꯭ꯋꯥ ꯃꯍꯤꯔ ꯀꯩꯅꯣ ꯑꯉꯥꯡꯕ ꯈꯔ ꯇꯩꯔꯤꯁꯤꯕꯣ ꯃꯇꯥ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯀ꯭ꯋꯥ ꯃꯍꯤ ꯑꯣꯏꯔꯝꯒꯅꯤ ꯖꯨꯠ ꯂꯥꯏ ꯃꯆꯥꯗꯤꯍꯤ ꯑꯋꯣꯏꯕ ꯃꯁꯥꯒꯤ ꯀꯣꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏꯅ ꯄꯥꯟꯕꯗ ꯁꯣꯏꯈ꯭ꯔꯖꯥꯠꯂꯣ ꯏꯁ ꯁꯣꯏꯔꯣꯏ ꯀꯩꯁꯨ ꯃꯤ ꯑꯗꯨꯝ ꯄꯥꯜꯂꯛꯏꯁꯤꯗꯤ ꯀꯣꯜꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯁꯥꯊꯕ ꯍꯧꯋꯤ ꯏꯪꯉꯦꯂꯩꯅ ꯅꯣꯡ ꯃꯄꯩ ꯄꯥꯏꯁꯜꯂꯛꯏꯅ ꯇꯧꯔꯤꯁꯦ ꯑꯈꯥꯛ ꯑꯔꯥꯛ ꯇꯧꯗꯣꯔꯤ ꯖꯥꯠꯂꯥ ꯃꯥꯏꯀꯩ ꯃꯔꯤꯁꯦ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯁꯤꯟꯈ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯆꯦꯡꯉꯦꯂꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯅꯣꯡꯁꯦ ꯆꯨꯊꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯐꯔꯛ ꯇꯥꯔꯅꯦꯕ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯦ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇ ꯇꯔꯪ ꯊꯣꯛꯂꯝꯕ ꯅꯨꯃꯤꯠ ꯃꯥꯁꯨ ꯂꯣꯠꯈ꯭ꯔꯦꯅꯦ ꯅꯨꯃꯤꯗꯥꯡ ꯁꯣꯏꯁꯤꯜꯂꯛꯂꯅꯤ ꯆꯠꯂꯣ ꯇꯤꯟꯊꯣꯛꯇ꯭ꯔꯦꯀꯣ ꯍꯣꯏ ꯆꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯀꯣꯜꯁꯤꯡ ꯑꯗꯣ ꯈꯨꯗꯩ ꯑꯃꯟꯕꯁꯤꯡ ꯑꯗꯨꯅ ꯁꯠ ꯀꯨꯞꯁꯤꯜꯂꯤ ꯅꯣꯡꯃꯁꯨ ꯆꯨꯊꯔꯛꯂꯦ ꯑꯁ ꯈꯨꯗꯩ ꯑꯃ ꯋꯥꯠꯂꯤꯅꯤ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯏꯪꯉꯦꯂꯩ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯁꯠ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜ ꯇꯝꯅ ꯀꯥꯈꯠꯂꯛꯏ ꯈꯨꯗꯩ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯀꯥꯟꯁꯤꯜꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯨꯝꯅ ꯁꯠ ꯐꯥꯎꯔꯛꯄꯅꯤ ꯃꯁꯥ ꯑꯗꯨꯗ ꯏꯪꯉꯦꯂꯩ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯈꯟꯖꯤꯟꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯉꯁꯤ ꯈꯛꯇ ꯄꯨꯔꯛꯈꯤꯕ ꯀꯣꯜ ꯑꯗꯨ ꯁꯠ ꯀꯨꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯏꯪꯉꯦꯂꯩ ꯃꯍꯥꯛꯅ ꯆꯦꯟꯊꯣꯛꯈꯤꯕꯒ ꯀꯨꯞꯂꯝꯕ ꯈꯨꯗꯩ ꯑꯗꯨꯁꯨ ꯁꯠ ꯃꯈꯥꯗ ꯄꯥꯏꯊꯈꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯇꯈꯦꯜꯂꯩ ꯃꯍꯥꯛꯁꯨ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯁꯖꯤꯛ ꯁꯠ ꯊꯥꯔꯤ ꯑꯃꯨꯕꯤ ꯑꯉꯥꯡꯕꯤ ꯁꯠ ꯆꯥꯔꯣꯅꯦ ꯅꯣꯡꯁꯤ ꯆꯨꯔꯛꯑꯦꯕ ꯁꯟ ꯑꯅꯤꯗꯣ ꯃꯣꯃꯣ ꯍꯥꯏꯗꯨꯅ ꯄꯪꯈꯣꯡꯗ ꯈꯣꯡꯉꯤ ꯆꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯆꯥꯅꯤꯡꯗ꯭ꯔꯕꯣ ꯇꯣꯛꯑꯣ ꯑꯗꯨꯗꯤ ꯍꯥꯏꯔꯝ ꯇꯈꯦꯜꯂꯩ ꯃꯍꯥꯛꯁꯨ ꯃꯅꯤꯡꯔꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯈ꯭ꯔꯦ ꯁꯪꯒꯣꯏꯔꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯆꯦꯁꯤꯅ ꯅꯣꯡ ꯇꯥꯔꯦ ꯏꯃꯨꯡꯗ ꯆꯪꯂꯛꯀꯅꯤꯁꯨ ꯈꯪꯗꯦ ꯁꯪꯒꯣꯏ ꯑꯁꯤꯗꯇ ꯂꯩꯕ ꯀꯔꯤ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯐꯝꯃꯒ ꯑꯃꯨꯛ ꯂꯩꯅꯤ ꯍꯥꯏꯔꯝ ꯆꯪꯂꯛꯂꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯏꯪꯉꯦꯂꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯈꯦꯜꯂꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯩꯅꯣ ꯆꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯁꯪꯒꯣꯏꯗ ꯂꯩꯍꯧꯔꯤꯗꯨꯕꯣ ꯉꯁꯥꯏꯗꯩ ꯁꯤꯗ ꯂꯩꯖꯩ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯄꯥꯕꯨꯡꯁꯨ ꯂꯥꯛꯑꯅꯤ ꯆꯥꯛ ꯊꯣꯡꯇꯣꯛꯑꯁꯦ ꯑꯅꯤ ꯑꯗꯣ ꯀꯔꯤꯝ ꯑꯃꯠꯇꯁꯨ ꯈꯟꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ ꯃꯃꯥ ꯑꯗꯨꯗꯤ ꯇꯨꯝꯂꯝꯈꯤꯕ ꯌꯥꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯐꯨ ꯎꯌꯥꯟ ꯊꯥꯡꯒꯠꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯪꯗꯣꯔꯦ ꯍꯔꯥꯎꯔꯤꯕꯔꯥ ꯖꯔ ꯇꯥꯁꯤꯟꯈꯤ ꯃꯄꯥ ꯑꯗꯨꯁꯨ ꯍꯜꯂꯛꯂꯕꯅꯤ
ꯃꯄꯥ ꯃꯃꯥꯅꯤꯅ ꯂꯩꯔꯤꯕ ꯑꯁꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯑꯅꯤꯒꯤ ꯀꯥꯗꯅꯤ꯫ ꯊꯣꯏꯕꯅ ꯃꯦꯝꯆꯥꯗ ꯅꯪꯁꯨ ꯈꯔ ꯀꯟꯈꯠꯂꯛꯄꯗꯤ ꯃꯌꯥꯔꯤꯕꯅꯤꯗ꯫ ꯇꯧꯁꯤꯟꯅꯕ ꯑꯃ ꯌꯥꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯦ꯫ ꯃꯦꯝꯆꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁ, ꯑꯩꯅ ꯀꯔꯤꯒꯤ ꯇꯧꯁꯤꯟꯅꯒꯗꯧꯔꯤꯒꯦ? ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗꯅꯤꯅꯦ ꯃꯣꯏ ꯄꯥꯕꯅ ꯋꯥ ꯉꯥꯡꯕꯤꯔꯤꯁꯦ꯫ ꯅꯪꯁꯦ ꯀꯅꯥꯅꯅꯣ ꯊꯛꯂꯛꯏꯁꯦ? ꯏꯃꯥꯗꯨꯅ ꯂꯨꯍꯣꯡꯕꯗ ꯂꯧ ꯄꯔꯤ 2-3ꯅꯤ ꯎꯠꯂꯛꯄ꯫ ꯊꯣꯏꯕ ꯃꯔꯛ ꯊꯠꯅ ꯌꯥꯔꯦ, ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯦꯅꯦ꯫ ꯏꯆꯥꯁꯤꯡꯁꯤꯒ ꯋꯥꯔꯤꯗꯨꯝ ꯁꯥꯟꯅꯔꯨꯒꯦ꯫ ꯃꯃꯥ, ꯅꯪ ꯅꯊꯟꯇ ꯂꯩꯍꯧꯔꯣꯀꯣ ꯍꯥꯏꯅ ꯊꯣꯏꯕ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯆꯥ ꯑꯅꯤꯅ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯐꯥꯟ ꯑꯃ ꯊꯥꯔꯒ ꯌꯦꯡꯂꯤ꯫ ꯇꯞꯅꯁꯨ ꯍꯥꯏꯔꯛꯏ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯗ꯭ꯔꯅꯦ? ꯄꯥꯕꯨꯡ ꯂꯥꯛꯑꯅꯤꯌꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯁꯔꯨ ꯁꯌꯥꯡꯒꯥꯁꯦ ꯂꯦꯡꯕ ꯑꯣꯠꯄ ꯈꯨꯗꯤꯡ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯁꯤꯗꯣꯔꯕ ꯃꯥꯜꯂꯦꯍꯦ ꯏꯆꯥꯁꯥ꯫ ꯇꯈꯦꯜꯂꯩꯅ ꯌꯥꯔꯦꯕ ꯄꯥꯕꯨꯡ, ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯆꯐꯨ ꯑꯁꯤ ꯑꯗꯨꯝ ꯄꯨꯔꯛꯑꯣ, ꯁꯪꯒꯣꯝ ꯑꯐꯝꯕ ꯌꯥꯎꯕꯅꯦ, ꯑꯝꯇ ꯆꯥꯒꯦ꯫ ꯃꯄꯥ ꯑꯩꯉꯣꯟꯗꯒ ꯄꯥꯈꯣꯟꯒ ꯁꯤꯖꯤꯜꯂꯛꯑꯦꯅꯦ꯫ ꯍꯩ, ꯌꯣꯟꯅꯅꯕꯅꯦ, ꯅꯪꯅ ꯑꯗꯨꯝ ꯆꯥꯊꯣꯛꯑꯗꯤ ꯌꯥꯔꯔꯣꯏ꯫ ꯈꯤꯇꯪ ꯆꯥꯕꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯕꯨꯡ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯕ ꯏꯃꯨꯡꯅꯤ꯫ ꯏꯉꯦꯂꯩ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ꯫ ꯊꯣꯏꯕꯤ, ꯌꯥꯔꯦꯕ, ꯉꯁꯥꯏꯇꯁꯨ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯅ ꯆꯥꯛ ꯑꯗꯨ ꯁꯤꯅꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅꯁꯨ ꯊꯤꯔꯒ ꯄꯨꯟꯅ ꯆꯥꯔꯤ꯫ ꯆꯥꯕ ꯑꯗꯨꯁꯨ ꯍꯧꯈꯤꯕꯅꯤ, ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯦꯝꯆꯥꯅ ꯏꯉꯦꯂꯩ, ꯀꯣꯜꯁꯤꯡꯁꯦ ꯅꯪꯅ ꯈꯔ ꯐꯦꯡꯉꯣ, ꯑꯗꯨꯒꯅꯦ ꯇꯈꯦꯜꯂꯩ, ꯅꯪꯅ ꯋꯥꯏꯔꯝ ꯇꯩꯔꯣ꯫ ꯅꯅꯥꯎꯁꯦ ꯈꯥꯗ ꯑꯃꯨꯛ ꯋꯥꯡꯗ ꯑꯃꯨꯛ ꯆꯦꯟꯕꯗ ꯋꯥꯔꯕꯅꯤ꯫ ꯏꯉꯦꯂꯩꯅ ꯍꯣꯏ ꯏꯃꯥ꯫ ꯃꯃꯥ ꯃꯍꯥꯛꯁꯨ ꯍꯧꯒꯠꯈꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯆꯥ ꯑꯅꯤ, ꯃꯅꯤꯡꯗꯨꯁꯨ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯝꯂꯅꯤ, ꯍꯌꯦꯡ ꯐꯦꯡꯂꯣꯗꯅ ꯀꯣꯜ ꯑꯗꯨꯗꯤ꯫ ꯏꯉꯦꯂꯩꯅ ꯌꯥꯔꯦꯗ ꯄꯥꯕꯨꯡ, ꯂꯨꯈꯥꯛ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯒꯦꯀꯣ ꯍꯥꯏꯅ ꯃꯄꯥ ꯑꯗꯨ ꯆꯪꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯀꯣꯜ ꯑꯗꯨ ꯄꯨꯊꯣꯛꯈꯤꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯅꯤꯡꯂꯣꯝ ꯑꯗꯨꯗꯁꯨ ꯃꯝꯂꯤꯕꯅꯤ꯫ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯎꯕ ꯐꯪꯂꯦ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯗꯣ, ꯃꯄꯥꯅ ꯁꯦꯟꯅꯔꯤꯕ ꯑꯗꯣ꯫ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯤ꯫ ꯀꯣꯟ ꯐꯦꯡꯒꯗꯧꯔꯤꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯈꯣꯡꯗꯅꯤ꯫ ꯏꯉꯦꯂꯩꯁꯨ ꯐꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯅꯤꯡ ꯇꯨꯡ ꯑꯣꯏꯅꯅ ꯐꯦꯡꯂꯤꯉꯩ ꯐꯅꯦꯛ ꯑꯗꯨ ꯂꯥꯛꯁꯤꯟꯅ ꯁꯦꯠꯄꯒꯤ ꯆꯠꯄꯗ ꯐꯅꯦꯛꯀꯤ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯆꯣꯞ ꯆꯣꯞ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯆꯪꯂꯛꯄꯒꯤ ꯁꯥꯃꯤꯟ ꯏꯉꯦꯂꯩꯅ ꯐꯪꯂꯛꯏ꯫ ꯏꯉꯦꯂꯩ ꯃꯅꯤꯡꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦꯗ ꯋꯥꯏꯔꯝ ꯇꯩꯕꯁꯦ꯫ ꯏꯆꯦ ꯑꯗꯨꯝ ꯇꯧꯔꯒꯦ, ꯄꯣꯊꯥꯔꯣ ꯌꯥꯔꯦ ꯊꯣꯏꯕꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯇꯥꯁꯤꯟꯅꯗꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯂꯛꯇꯦ꯫ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯟꯁꯨ ꯐꯪꯗꯦ꯫ ꯏꯉꯦꯂꯩ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯂꯥꯎꯔꯛꯏ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ, ꯆꯦ, ꯑꯩ ꯊꯣꯛꯂꯛꯑꯔꯣꯏꯒꯦ, ꯄꯣꯊꯥꯔꯒꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯉꯦꯂꯩ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯅꯤ꯫ ꯃꯅꯤꯡ ꯁꯠ ꯑꯣꯜꯂꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯂꯥꯛꯇꯛ ꯊꯣꯡꯖꯤꯟ ꯑꯗꯣꯝꯗ ꯂꯦꯞꯂꯝꯕ ꯑꯗꯨ ꯎꯔꯔꯦ꯫ ꯏꯉꯦꯂꯩ ꯉꯛꯄꯅꯗꯤ ꯂꯣꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯍꯣꯏ ꯍꯣꯏ꯫ ꯃꯆꯦ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕꯗ ꯇꯈꯦꯜꯂꯩ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯉꯥꯏꯍꯥꯛꯇꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯊꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯟ ꯐꯦꯡꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯅꯨꯡꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯖꯤꯛ ꯊꯨꯔꯞꯅ ꯊꯥꯡꯖꯤꯟꯈꯤ꯫ ꯆꯥꯛꯈꯨꯝꯗ ꯀꯣꯟꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯈꯦꯜꯂꯩꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕꯅꯤ ꯀꯥ ꯑꯃꯗ꯫ ꯇꯈꯦꯜꯂꯩꯅ ꯏꯆꯦ, ꯐꯤ ꯑꯃꯨꯛ ꯁꯥꯔꯨꯈꯤꯗꯣꯏꯔꯣ? ꯉꯁꯤꯗꯤ ꯁꯥꯔꯔꯣꯏꯗ ꯍꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯃꯛꯇꯗ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯏ꯫ ꯇꯈꯦꯜꯂꯩꯅ ꯆꯦ, ꯇꯥ ꯄꯨꯔꯦꯝꯕ ꯂꯥꯛꯑꯗꯤ ꯆꯦꯒꯤ ꯃꯇꯨꯡꯗ ꯏꯟꯅ ꯂꯩꯔꯅꯤ꯫ ꯑꯉꯥꯡꯅ ꯌꯥꯝ ꯈꯠꯀꯅꯨꯀꯣ, ꯇꯨꯃꯤꯟꯅ ꯇꯨꯝꯃꯣ꯫ ꯃꯗꯨꯒꯤ ꯈꯣꯡꯕꯤꯖꯥꯎꯗꯣ ꯑꯩꯅ ꯄꯥꯝꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯄꯥꯝꯗꯦꯗꯤ ꯍꯥꯏ, ꯂꯣꯏꯅꯕꯗꯤ ꯑꯗꯨꯝ ꯂꯣꯏꯅꯅꯤ꯫ ꯏꯆꯦꯅꯅꯦ ꯄꯥꯝꯃꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫
ꯀꯩꯗꯧꯔꯒꯦ ꯈꯨꯗꯛꯀꯤ ꯇꯥ ꯌꯥꯏꯗꯣ ꯅꯠꯇ꯭ꯔꯣ? ꯏꯁ ꯃꯁꯛꯁꯤꯒ. ꯊꯣꯏꯕꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯁꯦ, ꯌꯥꯝ ꯈꯠꯂꯦ. ꯑꯣ ꯇꯨꯝꯖꯔꯦ. ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯁꯥꯎꯕꯅꯤ. ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ. ꯅꯤꯡꯉꯦ ꯂꯩꯁꯨ ꯍꯥꯏꯔ ꯃꯃꯣꯟ ꯅꯣꯛꯂꯝꯂꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯀꯥ ꯑꯗꯨꯗꯅꯤ. ꯃꯦꯝꯆꯥ ꯃꯈꯣꯡ ꯑꯗꯨ ꯆꯤꯛꯄꯅ ꯇꯨꯝꯊꯗ꯭ꯔꯤ. ꯊꯥꯜꯂꯝꯕ ꯄꯨꯟꯗꯣꯟ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ. ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯎꯈꯤꯕ ꯑꯗꯣ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ. ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ. ꯏꯄꯥ ꯏꯃꯥ ꯑꯅꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯃꯃꯤ ꯁꯥꯃꯤ ꯍꯣꯏ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤꯕ ꯑꯗꯣ ꯀꯤꯕꯒ ꯉꯛꯄꯒꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯁꯤꯜꯂꯒ ꯅꯨꯄꯥ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯤꯕꯅꯤ. ꯊꯣꯏꯕꯁꯨ. ꯀꯩꯗꯧꯔꯒꯦ? ꯃꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕ ꯑꯁꯤꯗ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤꯍꯦ. ꯍꯧꯖꯤꯛꯇ ꯀꯅꯥꯅꯣꯃ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ. ꯅꯨꯃꯤꯠꯁꯤꯅ ꯎꯍꯧꯔꯤꯕꯅꯤ.